ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯊꯥꯏꯅ ꯈꯨꯜ ꯑꯃꯗ ꯏꯕꯦꯂꯩ ꯀꯧꯕꯤ ꯃꯆꯥ ꯌꯥꯎꯖꯗꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯖꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯁꯤ ꯆꯍꯤ 7-9ꯗꯤ ꯍꯥꯏꯔꯛꯂꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯐꯥꯎꯕ ꯎꯔꯝꯗꯦ꯫ ꯏꯕꯦꯂꯩ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯐꯝꯂꯤ ꯃꯅꯦ ꯌꯨꯝ ꯄꯥꯟꯗꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ꯫ ꯏꯕꯦꯂꯩꯅ, "ꯏꯅꯦꯇꯣꯟ, ꯑꯩꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯑꯣꯡꯃꯛꯅꯦ, ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ." ꯁꯈꯤꯅ, "ꯑꯁꯨꯛ ꯃꯊꯥ ꯁꯥꯟꯅꯔꯤꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯅꯨꯄꯥꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯨꯅ ꯀꯩꯅꯣꯕ? ꯃꯁꯤꯕꯨ ꯅꯪ ꯅꯊꯟꯇꯒꯤ ꯅꯔꯥꯜꯂꯣ? ꯊꯣꯝꯕꯗꯣ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯃꯟꯗꯦꯀꯣ? ꯑꯌꯨꯛ ꯉꯟꯅ ꯊꯕꯛ ꯆꯠꯈꯤꯅꯤ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ꯫ ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯅ ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯇꯨꯝꯈꯤꯅꯤ꯫ ꯁꯤꯗꯕꯨ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ?" ꯏꯕꯦꯂꯩ, "ꯅꯈꯣꯏꯕꯨ ꯌꯦꯡꯕ ꯌꯥꯕ ꯇꯥꯟꯅꯕ ꯌꯥꯕꯁꯨ ꯇꯥꯟꯅꯔꯦ, ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯣ ꯑꯉꯥꯡ ꯑꯃ ꯌꯣꯛꯄꯗꯤ ꯀꯔꯤ ꯀꯥꯏ ꯍꯥ? ꯃꯗꯨꯗꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯣ?" "ꯏꯅꯦꯇꯣꯟ, ꯑꯗꯨꯁꯨ ꯌꯥꯕꯖꯥꯠꯅꯤ꯫ ꯇꯥ ꯊꯣꯝꯕꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯛꯑꯣꯏ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯉꯥꯡ ꯑꯃ ꯄꯥꯝꯃꯤ ꯁꯤ ꯈꯛꯇꯅꯤ꯫ ꯄꯣꯛꯎꯗ꯭ꯔꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯅ ꯌꯣꯛꯄ ꯇꯥꯕꯅꯤ꯫ ꯑꯗꯣ ꯏꯅꯦꯇꯣꯟ, ꯑꯗꯨꯁꯨ ꯀꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯑꯩꯈꯣꯏꯅ ꯌꯣꯛꯇꯣꯏꯁꯤꯕꯣ? ꯑꯗꯨꯒꯤꯗꯤꯅꯦ ꯏꯅꯦ ꯐꯅꯕ ꯇꯧꯔꯛꯂꯒꯦ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕꯤ ꯑꯃ ꯂꯩꯌꯦ꯫ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ 2 ꯍꯥꯟꯅ ꯂꯩꯔꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯈꯔꯁꯨ ꯋꯥꯕ, ꯑꯗꯨꯗ ꯁꯦꯟ ꯈꯔ ꯄꯤꯗꯨꯅ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯗꯨꯃꯗꯤ ꯑꯩꯈꯣꯏ ꯌꯣꯛꯆꯔꯒꯦ ꯍꯦꯛꯇ ꯍꯥꯏꯔꯁꯤ." ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯕꯦꯂꯩꯁꯨ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯥꯅ ꯍꯜꯂꯛꯄꯗ ꯊꯣꯝꯕꯁꯨ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯉꯁꯥꯏ ꯃꯅꯦꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯨꯕꯗ ꯊꯣꯝꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯃꯛ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅꯁꯨ ꯌꯥꯔꯕꯗ ꯏꯕꯦꯂꯩ ꯃꯃꯥ ꯑꯣꯏꯕ ꯐꯪꯂꯅꯤ ꯍꯥꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯈꯤꯗꯨ ꯃꯥꯒꯤ ꯃꯇꯥ ꯂꯇꯥꯒꯤꯗ ꯂꯥꯛꯑꯝꯃꯤ꯫ "ꯍꯩꯃ, ꯁꯈꯤ, ꯌꯥꯝ ꯊꯥꯖꯗꯅ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ? ꯆꯪꯉꯛꯑꯣ ꯂꯥꯛꯑꯣ, ꯐꯝꯈꯤꯁꯤ ꯉꯥꯏꯍꯥꯛ꯫ ꯎꯗꯕꯕꯨ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦ꯫ ꯑꯩꯁꯦ ꯅꯪꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯈꯟꯅꯗ꯭ꯔꯕ ꯌꯥꯗꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ ꯈꯪꯉꯤꯗꯅ, ꯃꯥꯗꯣ ꯃꯌꯨꯝ ꯄꯥꯟꯕ ꯆꯍꯤ 8-9ꯗꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨꯅꯦ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇꯁꯨ ꯎꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯒꯤꯗꯤ ꯅꯁꯨ ꯍꯟꯗꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯒ 3 ꯁꯨꯔꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ 3ꯁꯨꯕ ꯏꯁꯨꯁꯤꯃꯗꯤ ꯑꯩꯒꯤ ꯏꯃꯧꯗ ꯃꯆꯥ ꯁꯛꯅ ꯌꯣꯛꯍꯟꯈ꯭ꯔꯁꯤꯕ." "ꯁꯈꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ?" "ꯑꯁꯦꯡꯕꯅꯤ ꯂꯇꯥ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯏꯃꯧꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯃꯅꯦ ꯑꯃ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯖꯔꯤ, ꯅꯪꯒꯤ ꯏꯁꯨꯗꯨꯃꯠꯇꯗꯤ ꯑꯩꯒꯤ ꯏꯃꯧꯗ ꯃꯆꯥ ꯁꯛꯅ ꯀꯣꯟꯖꯍꯟꯒꯦ꯫ ꯁꯈꯤ, ꯑꯩꯁꯨ ꯑꯩꯅ ꯄꯣꯛꯀꯗꯕ ꯏꯆꯥꯗꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯐꯔꯦ, ꯏꯃꯧꯒ ꯏꯆꯥꯅꯨꯄꯥꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ꯫ ꯃꯗꯨ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩ ꯋꯥꯔꯤ ꯑꯁꯤ ꯍꯧꯗꯣꯛꯑꯒꯦ, ꯑꯗꯨꯒ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯒꯦꯀꯣ꯫ ꯂꯇꯥ, ꯃꯗꯨꯃꯗꯗꯤ ꯅꯪꯅ ꯌꯥꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ꯫ ꯅꯪꯅ ꯌꯥꯅꯕ ꯈꯔ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨꯀꯣ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯃꯆꯥꯒ ꯃꯃꯧꯒꯁꯨ ꯃꯈꯣꯏꯅ ꯆꯠꯂꯨꯕ ꯊꯕꯛ ꯑꯗꯨ ꯍꯜꯂꯛꯑꯝꯃꯤ꯫ "ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯣ? ꯈꯔ ꯉꯟꯅ ꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯣꯏꯕꯣ?" ꯊꯣꯏꯅꯨꯅ, "ꯑꯁ ꯏꯃꯥ, ꯏꯁꯥꯁꯦ ꯂꯨꯝꯕꯅ ꯀꯟꯅ ꯆꯠꯄꯒ ꯉꯝꯕ ꯅꯠꯇꯦꯗ, ꯑꯗꯨꯗ ꯄꯣꯊꯥ ꯂꯥꯛꯂꯕ." "ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯏꯃꯥ, ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯋꯥ ꯑꯃꯇꯗꯤ ꯍꯥꯏꯒꯦꯗꯅ." ꯁꯤ ꯍꯥꯏꯗꯨꯅ ꯂꯇꯥꯅ ꯉꯁꯥꯏ ꯁꯈꯤꯅ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯏꯕꯦꯂꯩꯒꯤ ꯑꯣꯏꯔꯤꯕ ꯏꯃꯨꯡꯒꯤ ꯐꯤꯕꯝꯒꯤ ꯋꯥꯔꯤꯁꯨ ꯂꯤꯔꯝꯃꯤ꯫ "ꯏꯃꯥ, ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯏꯆꯥꯕꯨ ꯄꯤꯕ ꯉꯝꯂꯣꯏ꯫ ꯆꯥꯎꯕꯅ, ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯏꯆꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯂꯨꯅꯤ? ꯅꯆꯥꯁꯨ ꯉꯝꯖꯔꯣꯏ, ꯃꯈꯣꯏꯅ ꯄꯥꯝꯂꯕꯁꯨ ꯑꯇꯣꯞꯄꯗꯒꯤ ꯊꯤꯔꯨꯁꯅꯤ꯫ ꯊꯥꯕꯨꯡ 10
asuk wana naupuduna pokadoribe isa asibu irai laina hekta lauge haiba ngamliba misingsisu angakpani ima aidi ngamloi latana mamau amadi machabu themba yaba themli adubu yaba kauba leite isudo ekhoi sunungsi adubu mahakna mafam aduda leizakhibada setpa chaba maning thungjani akhoi sida leibadagidi mafam aduda leijarubana hena nungaigani aisu isubu nungsiribani adubu nungaiba mafamda leikhiba haibaduna hena phatro nakhoi ani wakhal munna khalu haujiki matamsida angang ahum thakpa haibase nakhoi ani kayang warakani ani sida hotnabada kayang ware nakhoi wakhal munna khalu ko isa asumna matam khara hokre thoino amadi chawso sakhiga ibelegana takmanbadagi upai leitaduna piningda piraklami ibelei amadi sakhi harauna angang pamasa adubu puduna laklami ibelegi mapuroi bathombaso machabu ngaiduna leirami ta thomba tu ekhwe enegi isa puri yengo isa se masak phajadra kada isa gi masak to ang tienge isa gi masak sidi mama mande ko mapa ai maline is malamani ayesu amna mali basibu ho yare nakhoi ani da leira kan da yengna horo ini angangi keke khara ne amuta sembiramge hoi ine lekai dani nupi amana ibelei ga thomba ga do angang nupa ama yokre haine maraibu phaba angang haido oidoini thombaso maral haira 𝗔𝗀𝗶𝗿𝗍 lei leire haiduna nungai thokpusu tawde adum sel tanba sunglek lepami nate amana amu ado ije phana haijabagi wanida aidi angang yakpase tanjakre haidi aikhoigi imakti natrabanina minungsi se khara sungwatpagum amana amu adudi angangi wakha pole haiduni wakhal kharasu khanba ngamdaba haiduni hek poklakpadagi mama mapa sakna nawukna konduna machabu kaida soikini senariba mama mapa dubu mama mapa ni khanba ngamdaba angang dudine migi thamoi pandraba haibuduni chame ado amarom dadi masasibu puoga pithokani do haiduna pithorakliba mama mapa sisu angakpani amana amu hairuklami aikhoi dine isa se nuksibana ngaktang he udabada isa se lephonga khangmanate asumna chahi khara amasu hawkhirami haujikti makhoi gi macha nupa langonba chahi manga hairukle ibelei chakana thongli ima gi langonba tungkhinune nangbo ima chak loidorabani ko ima ai mitche pangma ngamdre ai chak cha rageba hayeng oina charawalageba ehe adu yadi ko numidang chara henbadi pangal sonthargani pangal soladi mina ngamkhidoini hagoluse imane chakse sathuna loisingeba tu nang bab sala edu baba si haiduna tumlambadagi hiplambadagi fu hawgotuna sensilaga mapabu koli lao ipa pangilo kaya danu yengo haujikta mamit pangma ngamdre tummage haiduna tumlamlibani aduga mapa la etaradi phok hekta hawgoline mase sinine mapagi masa hairibase natrani jalangonba nate kaisu aidi ekhoi imagi machane imana ipo ine hai haima adadi pabagi sarukti yaudrabo haise tabiredana isana hariba wase chumi isana haiba isadine imagine kanamatagi oibe yaro nong masulangonba adu sanafamdagi kaptuna laklami machana kapa ubada mama ibeleni sensilaktuna hangi imagi langonba kaidore ha isada kanana kai herage ha se imada hayusi ima picture mama na ise imagi machana te ayokpani hayaiba adugi aina mangonda fubagi makhoi mama na ingonda fureini kari mana damna isada hekta haiba yabro ha kalaktuna hairibani isade imana hek puksaba aigi isani fataba misingna nangbu kalaktuna haijanba wadane isana lawba yadeko ngahaki matung picture gi mamado mana chamle matagum ibelegi yumda amulaklami yamsibo mi leibro kana leige kai leibema iche nacha nupase khara warakpi mana ngamlibabu aigi isasida inthudana tatliba mayam siyung ibema
ꯅꯪꯁꯨ ꯀꯔꯤ ꯃꯔꯝꯗꯒꯤ ꯑꯉꯥꯡꯁꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯝꯂꯒꯅꯤ ꯅꯆꯥꯗ ꯑꯗꯨꯒꯨꯝꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯏꯆꯦ ꯏꯆꯦꯒꯤ ꯅꯆꯥ ꯑꯁꯤꯕꯨ ꯏꯆꯦꯅ ꯄꯣꯛꯄ ꯅꯆꯥꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯇꯥ ꯑꯃ ꯇꯧꯔꯦ ꯑꯆꯨꯝꯕ ꯍꯥꯏꯕꯁꯨ ꯌꯥꯅꯗ꯭ꯔꯦ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯆꯥꯕꯨ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥꯡꯇꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯍꯦꯔ ꯏꯆꯦ ꯈꯨꯠꯀꯗꯤ ꯌꯥꯎꯔꯛꯀꯅꯨ ꯏꯊꯛꯀꯤ ꯑꯍꯟꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝꯍꯟꯕꯤꯕꯒꯤ ꯋꯥꯅꯤ ꯅꯆꯥꯁꯨ ꯄꯣꯛꯇꯕ ꯅꯪꯅ ꯀꯥꯏꯗꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡ ꯑꯃ ꯌꯣꯛꯁꯤꯜꯂꯒ ꯃꯃꯥꯒ ꯁꯥꯗꯅ ꯃꯈꯣꯏ ꯑꯅꯤꯗ ꯁꯨꯝ ꯉꯥꯡꯅꯗꯨꯅ ꯈꯟꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕ ꯑꯗꯨ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯊꯣꯡꯕꯅ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯈꯥꯝꯗꯣꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯨꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯣ ꯅꯪꯕꯣ ꯂꯩꯀꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯅꯠꯇꯕ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯏꯆꯥꯕꯨ ꯏꯐꯝꯗꯒꯤ ꯂꯥꯛꯅꯅꯕ ꯁꯤꯜꯂꯤꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯃꯁꯦ ꯅꯪ ꯂꯥꯛꯇꯨꯅ ꯈꯥꯝꯗꯣꯛꯑꯝꯕꯒꯤ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯏꯕꯦꯂꯦ ꯏꯇꯤꯛ ꯈꯪꯍꯟꯒꯗꯕꯅꯤ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯃꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯃꯤꯒꯤ ꯃꯆꯤꯟ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯦꯜꯂꯨꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯈꯠꯅꯔꯕꯗꯤ ꯏꯆꯥ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯄꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯍꯥꯠꯄ ꯉꯝꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯏꯕꯦꯂꯩꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯔꯣꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯒꯁꯨ ꯐꯪꯖꯔꯝꯃꯤ ꯏꯕꯦꯂꯩ ꯑꯃꯗꯤ ꯊꯣꯝꯕ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯑꯅꯤ ꯁꯨꯖꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯅꯣꯡꯃ ꯏꯕꯦꯂꯩꯒꯤ ꯃꯅꯦ ꯁꯈꯤꯗꯨ ꯃꯈꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ ꯏꯅꯦꯇꯣꯟ ꯀꯥꯏ ꯆꯠꯂꯣꯏꯅꯣ ꯁꯤꯗ ꯁꯨꯝ ꯂꯥꯛꯂꯤꯕ꯭ꯔꯣ ꯁꯤꯗ ꯂꯥꯛꯂꯤꯕꯅꯦ ꯏꯅꯦꯇꯣꯟꯅꯦ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯒꯦ ꯈꯟꯕ ꯀꯨꯏꯔꯛꯂꯕꯅꯤ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗꯕꯁꯤꯗ ꯐꯔꯛ ꯇꯥꯗꯨꯅ ꯂꯩꯔꯕ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯏꯅꯦ ꯂꯥꯡꯒꯣꯟꯕꯒ ꯊꯣꯝꯕꯒꯗꯤ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ ꯃꯄꯥꯗꯤ ꯊꯕꯛ ꯆꯠꯈꯤ ꯂꯥꯡꯒꯣꯟꯕꯗꯤ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯦ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯐꯔꯦ ꯃꯈꯣꯏ ꯂꯩꯇꯕꯁꯨ ꯇꯟꯖꯥ ꯆꯥꯔꯦ ꯏꯅꯦꯅ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯐꯝꯁꯦ ꯀꯤꯕꯨ ꯀꯤꯔꯦꯗ ꯏꯅꯦꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯗꯣ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯏꯅꯦ ꯌꯦꯡꯉꯣ ꯅꯪꯕꯨ ꯂꯥꯡꯒꯣꯟꯕꯁꯦ ꯅꯅꯥꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ ꯀꯩꯅ ꯏꯅꯦꯇꯣꯟ ꯏꯆꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯅꯥꯛꯇ ꯊꯝꯗꯅ ꯀꯥꯏꯗ ꯊꯝꯗꯧꯔꯤꯒꯦ ꯏꯅꯦꯇꯣꯟ ꯋꯥ ꯍꯥꯏꯒꯦꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯦ ꯃꯥꯁꯦ ꯅꯪꯅ ꯍꯦꯛ ꯄꯣꯛꯄ ꯅꯪꯒꯤ ꯅꯆꯥꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯂꯩꯍꯟꯗꯕꯅ ꯐꯒꯅꯤꯅꯦ ꯇꯉꯥꯏ ꯐꯗꯕꯒꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯃꯥꯕꯨ ꯌꯣꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯤꯠꯇ ꯑꯁꯦꯡꯕ ꯏꯆꯥ ꯍꯥꯏꯕꯗꯨ ꯎꯖꯔꯕꯅꯤ나 마부 능기나 자니 하이나 칼로라노 이네돈 마도 따비야 보와나테다 마파기 마망다가 하이비라카누고 이니 아무 하도비히네바 빵크리다고 이네기 비엠바나 코이시보 카리노 캉디미 아속뻥버시보 아이기 이 하이버시가 미기 이 하이버시가 캣나이 하이버시 능 캉드로 짜우럭라바 마tamda 나코이부 눅시비니 눅시비로이 하이버수 캉바 나타바 마시다부 나코이나 셀팅바 마카이 와나 요라가 까이부노 까나도이시보 까이노 ꯑꯩꯈꯣꯏ ꯏꯅꯦꯇꯣꯟꯁꯤꯕꯣ ꯉꯥꯎꯔꯕꯣ ꯏꯅꯦꯇꯣꯟ ꯂꯥꯡꯒꯣꯟꯕꯁꯦ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕ ꯏꯆꯥꯁꯤꯅ ꯄꯤꯔꯤꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯁꯨ ꯑꯁꯦꯡꯕ ꯅꯆꯥ ꯍꯥꯏꯕꯗꯣ ꯂꯥꯛꯂꯦꯗꯅ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯂꯥꯡꯒꯣꯟꯕꯗꯨꯁꯨ ꯑꯩꯅ ꯌꯦꯡꯕꯗ ꯃꯕꯨꯛ ꯀꯌꯥ ꯐꯒꯗꯕ ꯑꯉꯥꯡ ꯃꯥꯟꯗꯦ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯔꯜ ꯅꯊꯨꯝꯃꯌꯥꯝꯁꯦ ꯄꯥꯝꯕꯗꯒꯤ ꯀꯩ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯛꯑꯦꯅ ꯈꯜꯂꯣ ꯅꯈꯣꯏ ꯀꯝꯗꯧꯗꯧꯔꯤ ꯇꯨꯡꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯅꯣꯏꯕꯣ ꯑꯁꯨꯝꯅ ꯁꯈꯤꯅ ꯏꯕꯦꯂꯩꯗ ꯋꯥ ꯀꯌꯥ ꯇꯣꯏꯅ ꯏꯟꯁꯤꯜꯂꯝꯃꯤ ꯏꯕꯦꯂꯩꯁꯨ ꯃꯅꯦꯅ ꯑꯗꯨꯝꯅ ꯇꯠꯇꯅ ꯁꯨꯝ ꯏꯟꯁꯤꯜꯂꯛꯂꯕꯗ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯆꯥ ꯈꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯂꯥꯡꯋꯥꯟꯕꯗꯨ ꯁꯥꯟꯅꯔꯨꯕ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯏꯅꯥꯎꯗꯣ ꯑꯩ ꯄꯝꯒꯦ ꯑꯩ ꯏꯅꯥꯎ ꯄꯝꯅꯤꯡꯉꯦ ꯍꯩ ꯀꯔꯤꯒꯤ ꯑꯉꯥꯡꯁꯤ ꯅꯪꯅ ꯄꯝꯗꯣꯏꯕ ꯍꯥ ꯅꯪ ꯏꯆꯥꯁꯦ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯐꯔꯣꯏꯗꯧꯔꯤꯅꯦ ꯃꯕꯨꯡꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ 이마 아이디 이나우도 눅시바기 뻥게 하베네 까리 눅시바 하 마신 것에 컴다나가 다위네 나신 반두다 타질라 오라낭 낭 헥레이드나네 아이시 नुंगा이바 팡드라바네 랑원바 한dak 마마나 홍럭리바 마옹 아시다 마학 마था ꯌꯥꯝꯅ नुंगाइद्रे ꯅꯣꯡꯃꯁꯨ 이베레이나 마시기 마하 미엇바 앙앙두나 까다이ꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤ ꯈꯪꯗꯦ ꯑꯉꯥꯡ ꯃꯥꯅ ꯁꯥ ꯊꯣꯛꯄ ꯃꯈꯩ ꯍꯦꯛ ꯆꯠꯄꯁꯤꯕꯨ ꯀꯩꯅꯣꯕ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡꯅꯤ ꯃꯤꯅ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦ ꯃꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯂꯥꯛꯈꯤꯁꯅꯨ ꯉꯁꯤ ꯈꯛꯅꯤꯗꯅ ꯃꯥ
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯡꯒꯣꯟꯕꯁꯨ ꯁꯥꯟꯅꯔꯨꯕꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯦꯂꯦ ꯃꯆꯥꯅꯨꯄꯥ ꯂꯥꯡꯒꯣꯟꯕꯕꯨ ꯆꯪꯂꯛꯄ ꯎꯕꯗ, "ꯍꯦ ꯑꯉꯥꯡ, ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏ? ꯍꯥ? ꯀꯥꯏꯗ ꯆꯠꯂꯨꯒꯦꯕ? ꯑꯩꯅ ꯉꯁꯥꯏ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯅꯪ ꯇꯧꯔꯕ ꯍꯥ? ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ?" "ꯏꯃꯥ, ꯑꯩ ꯁꯥꯟꯅꯕ ꯍꯜꯂꯛꯑꯒ ꯇꯧꯔꯒꯦꯅ ꯇꯧꯔꯝꯗ꯭ꯔꯦ. ꯑꯩ ꯍꯧꯖꯤꯛ ꯇꯧꯔꯒꯦ." "ꯍꯣꯏ ꯌꯥꯔꯦ. ꯅꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯩ ꯂꯩꯕꯅꯤꯅ ꯑꯩꯅ ꯂꯣꯏꯅ ꯇꯧꯖꯔꯦ. ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯅ ꯐꯠꯇꯕꯁꯦ. ꯌꯨꯝꯁꯤꯗ ꯊꯥꯗꯣꯛꯑꯒ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯅꯪ. ꯃꯤꯔꯦꯝ ꯍꯣꯠꯅꯕ ꯉꯝꯖꯗ꯭ꯔꯦ ꯑꯩ." ꯂꯥꯡꯒꯣꯟꯕ ꯇꯨꯃꯤꯟꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯈꯔ ꯉꯥꯡꯉꯒꯅ ꯌꯥꯝꯅ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯄꯥꯛꯊꯗꯨꯅ ꯂꯩꯈꯤꯅꯤ꯫ ꯅꯕꯨꯡꯅ ꯐꯠꯇ꯭ꯔꯤꯕ, ꯋꯥ ꯑꯃ ꯍꯥꯏꯕꯗꯅ ꯇꯧꯅꯤꯡꯗ꯭ꯔꯤꯕ, ꯆꯥꯕꯗꯅ ꯌꯥꯝꯅ ꯆꯥꯔꯤꯕ. ꯉꯝꯖꯗ꯭ꯔꯦ ꯅꯪ ꯊꯥꯛꯄ, ꯉꯝꯖꯗ꯭ꯔꯦ. ꯀꯥꯏꯗꯅꯣꯃ ꯆꯠꯄꯤꯈ꯭ꯔꯣ. ꯃꯁꯤ ꯑꯩ ꯃꯁꯛꯁꯦ ꯎꯔꯒ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤꯗ ꯃꯁꯤ, ꯃꯃꯥꯏꯁꯦ ꯊꯥꯖꯤꯟꯒꯤꯗ ꯃꯁꯤ. ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯑꯗꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯌꯣ ꯏꯃꯥ, ꯅꯥꯏꯌꯦ, ꯐꯨꯒꯅꯨ." "ꯐꯨꯕꯁꯤ ꯄꯥꯝꯗ꯭ꯔꯕꯗꯤ ꯆꯠꯄꯤꯈ꯭ꯔꯣ. ꯍꯣ ꯆꯠꯄꯤꯈ꯭ꯔꯣ. ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯣ. ꯅꯪ ꯂꯩꯗꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯅꯦ. ꯃꯩꯁꯥ ꯂꯥꯡꯉꯦ. ꯅꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯍꯥꯠꯇꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯏ ꯅꯪꯁꯦ, ꯈꯪꯉꯕ?" ꯂꯥꯡꯒꯣꯟꯕꯗꯨ ꯀꯞꯂꯤ꯫ "ꯍꯦ, ꯑꯗꯨꯋꯥꯏꯗꯨꯗꯅꯦ ꯐꯝꯗꯅ ꯀꯞꯄꯒ ꯂꯩꯒꯅꯨ. ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ. ꯍꯧꯒꯠꯂ ꯆꯠꯂꯣ. ꯐꯧꯔꯤꯕ ꯐꯤꯁꯤꯡꯁꯦ ꯂꯧꯁꯜꯂꯨ. ꯑꯗꯨꯒ ꯅꯤꯡꯊꯤꯅ ꯊꯨꯞꯄꯒꯅꯦ ꯊꯅꯝꯃꯨ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯅꯦ ꯍꯦꯛ ꯁꯣꯏꯔꯝꯃꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯏ ꯌꯦꯡꯉꯨ." ꯂꯥꯡꯒꯣꯟꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥ ꯊꯣꯡꯕꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯏꯄꯥꯒꯤ ꯂꯥꯡꯒꯣꯟꯕ, ꯅꯪꯅ ꯑꯗꯨ ꯇꯧꯔꯤꯕꯗꯨꯕꯨ ꯍꯩꯕ꯭ꯔꯅꯦ ꯅꯪꯕꯣ?" "ꯍꯩꯌꯦ ꯄꯥꯕ. ꯏꯃꯥꯅ ꯇꯧ ꯍꯥꯏꯔꯤꯅꯦ." ꯅꯨꯄꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ?" ꯇꯥꯔꯦ ꯃꯈꯣꯏ ꯃꯄꯥ." "ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯉꯟꯅ ꯍꯟꯕꯤꯔꯛꯑꯗꯤ?" "ꯉꯁꯤꯗꯤ ꯊꯕꯛꯇꯣ ꯈꯔ ꯉꯟꯅ ꯂꯣꯏꯔꯕ. ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯁꯨꯊꯔꯔꯣꯏꯁꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯜꯂꯛꯑꯕ꯫ ꯑꯉꯥꯡ ꯃꯆꯥꯗꯨꯗꯤ ꯇꯨꯝꯃꯤꯕ꯭ꯔꯥ?" "ꯇꯨꯝꯃꯤꯌꯦ ꯃꯈꯣꯏ ꯃꯄꯥ. ꯏꯆꯥꯁꯦ ꯅꯨꯡꯁꯤꯕꯅ ꯃꯈꯨꯠꯀ ꯆꯨꯞꯄ ꯍꯩꯔꯦ. ꯃꯃꯤꯠꯁꯨ ꯐꯖꯅ ꯎꯔꯦ. ꯂꯛꯅꯕꯒꯁꯦ ꯎꯕꯗ ꯅꯣꯛꯈꯤꯕꯁꯤꯅ." "ꯉꯥꯏꯈꯣꯅꯦ, ꯑꯗꯣ ꯅꯪꯕꯨ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤꯕ꯭ꯔꯣ ꯀꯩꯅꯣ? ꯏꯆꯥ ꯂꯥꯡꯒꯣꯟꯕꯅ ꯐꯤ ꯂꯧꯁꯤꯜꯂꯤꯅꯦ ꯇꯧꯔꯤꯕꯁꯤꯕꯨ ꯂꯥꯝꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯅꯪ ꯑꯗꯨꯝ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯑꯉꯥꯡꯁꯤꯗ ꯑꯁꯤ ꯑꯃꯨꯛ ꯇꯧꯍꯟꯗ꯭ꯔꯁꯨ?" ꯏꯕꯦꯂꯦꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯃꯥꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ? ꯑꯩꯅ ꯁꯨꯝ ꯇꯧꯕꯗꯣ ꯑꯩꯁꯨ ꯋꯥꯏꯌꯦ." "ꯅꯨꯄꯤ, ꯅꯪ ꯍꯟꯗꯛ ꯃꯔꯛ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ. ꯅꯪꯅ ꯍꯣꯡꯂꯛꯂꯤꯕ ꯅꯑꯣꯡꯗꯣ ꯑꯩ ꯄꯥꯝꯗꯦ. ꯃꯗꯣ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤ ꯀꯧꯏ. ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅ ꯅꯨꯡꯁꯤ." "ꯍꯣ, ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯔꯦꯗ. ꯌꯥꯔꯤꯁꯦ, ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ. ꯐꯤꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧꯕꯤꯔꯣ. ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯕꯤꯔꯅꯨ." "ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯨꯄꯤ ꯅꯪꯁꯦ." "ꯏꯄꯥꯒꯤ ꯂꯥꯡꯒꯣꯟꯕ, ꯂꯥꯛꯑꯣ. ꯉꯁꯤꯗꯤ ꯏꯄꯥꯒ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯁꯤ. ꯑꯗꯨꯒ ꯅꯃꯥꯕꯨ ꯊꯣꯡꯍꯜꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ." "ꯍꯣꯏ ꯄꯥꯕ." "ꯌꯦꯡꯅꯤꯡꯗꯕꯅ ꯀꯩ ꯊꯣꯛꯑꯦ ꯀꯥꯏꯅꯒ ꯇꯧꯁꯤ ꯁꯥꯏꯅꯣ ꯈꯪꯗꯦꯅꯦ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯊꯣꯡꯕꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯉꯥ ꯂꯩꯔꯨꯗꯨꯅ ꯃꯈꯣꯏ ꯆꯥꯔꯤ꯫ ꯏꯕꯦꯂꯦꯅ ꯂꯥꯡꯒꯣꯟꯕ ꯆꯥꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯃꯣꯔꯣꯛ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯥꯛꯆꯤꯜꯂꯤ꯫ "ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯒꯤ ꯊꯨꯝ ꯃꯣꯔꯣꯛꯁꯤꯗꯤ ꯂꯥꯡꯒꯣꯟꯕ ꯅꯪꯗꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ ꯀꯩꯗꯧꯔꯦ?" "ꯄꯥꯕ, ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏꯌꯦ, ꯆꯥꯕ ꯉꯝꯗ꯭ꯔꯦ." "ꯅꯨꯄꯤ, ꯉꯥ ꯈꯔ ꯇꯥꯎꯊꯣꯛꯇꯨꯅ ꯊꯝꯈꯤꯕꯗꯣ ꯏꯆꯥꯒꯤ ꯑꯃ ꯑꯅꯤꯗ ꯍꯥꯞꯄꯤꯔꯛꯎꯗꯅ." "ꯃꯨꯟꯗ꯭ꯔꯤꯗ ꯉꯥꯒ ꯑꯃꯠꯇ. ꯌꯥꯅ ꯌꯥꯅꯕ ꯀꯣꯛ ꯆꯥꯔꯒ ꯂꯣꯏꯔꯦ ꯁꯤꯗ. ꯉꯝꯃꯦꯒ ꯉꯝꯗꯦꯒ. ꯉꯝꯗ꯭ꯔꯒꯅꯅꯦ ꯏꯁꯤꯡꯗꯣ ꯍꯦꯛ ꯇꯣꯠꯂꯒ ꯆꯥꯔꯣ. ꯇꯥꯅꯤꯡꯗꯦ. ꯌꯥꯝꯅꯅꯦ ꯀꯦꯗꯥ-ꯀꯦꯗꯤ ꯇꯧꯔꯛꯀꯅꯨ." "ꯅꯨꯄꯤ, ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯣ ꯍꯥ? ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯗꯦꯀꯣ? ꯃꯇꯨꯡ ꯃꯅꯥꯎ ꯏꯆꯥꯗ ꯑꯗꯨꯝꯅ ꯍꯦꯛ ꯉꯥꯡꯂꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ?" "ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤ. ꯁꯤꯗꯕꯨ ꯇꯧꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯊꯤꯕꯨꯡꯗ ꯄꯤꯖꯔꯗꯤ ꯇꯨꯃꯤꯟꯅ ꯀꯣꯛ ꯆꯥꯗꯕ. ꯑꯗꯨꯒ ꯑꯗꯥꯒꯅ ꯑꯃꯨꯛ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯁꯨꯛꯐꯪ ꯐꯪꯍꯟꯗ꯭ꯔꯕꯅꯦ. ꯆꯠꯈ꯭ꯔ ꯆꯠꯂꯣ, ꯌꯦꯡꯅꯤꯡꯗꯦ ꯅꯪ. ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯍꯥ? ꯁꯤꯗꯒꯤ ꯍꯦꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ. ꯅꯕꯨꯛ ꯐꯠꯇꯕ, ꯅꯊꯃꯣꯏ ꯄꯤꯛꯄ ꯅꯪꯕꯨ ꯃꯃꯥꯅꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ꯫ ꯏꯕꯦꯂꯦꯗꯨ ꯂꯥꯡꯒꯣꯟꯕꯕꯨ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯝꯄꯥꯛꯇ ꯊꯤꯕ ꯂꯥꯛꯏ, ꯃꯆꯤꯟꯗꯁꯨ ꯉꯥꯡꯂꯤ꯫ "ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯅ ꯁꯤꯜꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯅꯕ ꯆꯩꯅꯕ ꯑꯁꯤ ꯈꯛꯇꯅꯤ. ꯌꯨꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦꯅꯦ. ꯑꯄꯪꯕ ꯃꯄꯥ ꯑꯁꯤꯃꯒ ꯑꯩꯗꯤꯅꯦ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ ꯀꯥꯏꯅ. ꯏꯆꯥꯒ ꯃꯤꯆꯥꯒꯕꯨ ꯀꯃꯥꯏꯅ ꯃꯥꯟꯅꯕꯅꯣ ꯈꯪꯗꯦꯅꯦ꯫
ꯂꯥꯡꯒꯣꯟꯕ ꯅꯪ ꯆꯦꯜꯂꯣ ꯑꯩ ꯇꯥꯟꯅꯔꯛꯀꯦ ꯑꯩꯗꯤ ꯆꯦꯟꯕ ꯉꯝꯗꯤꯌꯦ ꯈꯣꯡꯁꯨ ꯅꯥꯏꯌꯦ ꯑꯗꯨꯅ ꯅꯣꯏ ꯁꯥꯟꯅꯔꯣ ꯑꯩ ꯌꯦꯡꯂꯒꯦ ꯊꯣꯏꯕꯅ ꯀꯩꯒꯤ ꯅꯥꯔꯤꯕ ꯌꯦꯡꯒꯦꯅꯦ ꯇꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯉꯔꯥꯡ ꯆꯩꯅ ꯀꯟꯕꯒꯤꯅꯦ ꯂꯥꯡꯒꯣꯟꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯈꯨꯕꯣꯝ ꯑꯃꯗꯤ ꯈꯨꯃꯤꯠꯇ ꯏꯕꯦꯂꯩꯅ ꯆꯩꯅ ꯀꯟꯕꯒꯤ ꯇꯥꯔꯤꯕ ꯗꯥꯛꯁꯤꯡ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯄꯤꯛꯇ꯭ꯔꯨꯅ ꯑꯦ ꯅꯣꯏ ꯃꯥꯗꯨꯗꯤ ꯌꯥꯝ ꯐꯠꯇꯦꯅ ꯑꯩꯈꯣꯏ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯐꯨꯔꯁꯨ ꯁꯨꯃꯥꯏꯅ ꯗꯥꯛ ꯇꯥꯅꯕ ꯑꯃꯨꯛꯇ ꯐꯨꯗꯦꯕꯣ ꯊꯣꯏꯕꯅ ꯑꯩꯈꯣꯏꯁꯨ ꯐꯨꯗꯦ ꯑꯗꯣ ꯅꯥꯕꯨꯗꯤ ꯅꯨꯡꯇꯤꯒꯤ ꯂꯩ ꯌꯦꯡꯉꯨꯇꯣ ꯑꯩꯒꯤ ꯅꯥꯁꯦ ꯑꯩꯈꯣꯏ ꯏꯕꯣꯡꯅ ꯁꯥꯃꯨ ꯃꯅꯥ ꯃꯥꯜꯂꯦꯌꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯩꯕꯒꯤ ꯄꯤꯛꯇ꯭ꯔꯨꯅ ꯂꯥꯡꯒꯣꯟꯕ ꯅꯈꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯆꯦꯜꯂꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯡꯒꯣꯟꯕꯗꯤ ꯆꯦꯟꯕꯁꯨ ꯇꯧꯗꯦ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯏꯕꯦꯂꯩꯅ ꯃꯆꯥ ꯂꯥꯡꯒꯣꯟꯕꯕꯨ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯆꯩꯗꯨꯅ ꯀꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯧꯁꯨ ꯏꯁꯤꯡ ꯁꯣꯛꯎ ꯁꯤꯡ ꯊꯤꯔꯨꯁꯨ ꯍꯥꯏꯔꯒ ꯅꯪꯅ ꯑꯃꯠꯇ ꯇꯥꯗꯗꯅ ꯁꯥꯟꯅꯕ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯍꯥ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯍꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯆꯩꯁꯤꯅ ꯐꯠꯇ ꯀꯜꯂꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯌꯣ ꯅꯥꯏꯌꯦ ꯏꯃꯥ ꯐꯨꯒꯅꯨ ꯄꯥꯕꯅ ꯑꯃꯠꯇ ꯇꯧꯒꯅꯨ ꯑꯩ ꯁꯥꯟꯅꯖꯔꯨꯔꯣ ꯅꯃꯥ ꯑꯗꯨꯝ ꯇꯧꯖꯁꯅꯨ ꯍꯥꯏꯕꯒꯤ ꯇꯧꯕꯅꯦ ꯏꯃꯥ ꯑꯩ ꯍꯌꯦꯡꯒꯩ ꯁꯥꯟꯅꯕ ꯊꯣꯛꯑꯔꯣꯏ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯏꯃꯥ ꯀꯔꯤ ꯊꯣꯛꯇꯕ ꯍꯥ ꯅꯆꯤꯟ ꯈꯨꯝꯕꯒꯗꯤ ꯍꯩꯔꯦꯅꯦ ꯍꯩꯔꯦꯕ ꯅꯪ ꯍꯥ ꯄꯥꯕꯅ ꯍꯥꯏ ꯀꯥꯏꯅꯒ ꯅꯣꯏ ꯅꯄꯥꯗꯤꯅꯦ ꯑꯥꯗ ꯈꯪꯉꯕ ꯑꯁꯤꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯒꯤ ꯃꯄꯥ ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇꯦ ꯅꯪꯗꯅꯦ ꯁꯤꯒꯦꯔꯥ ꯀꯥꯏꯗꯅꯣꯃ ꯆꯠꯀꯦꯔꯥ ꯇꯧꯖꯈ꯭ꯔꯣꯅꯦ ꯑꯍꯜ ꯅꯨꯄꯤ ꯈꯔꯅ ꯏꯕꯦꯂꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯂꯩ ꯀꯔꯤ ꯇꯧꯔꯦ ꯑꯉꯥꯡꯗꯨꯗ ꯑꯗꯨ ꯀꯟꯅ ꯐꯨꯔꯤꯕꯗꯨꯗꯤ ꯍꯥ ꯑꯗꯨꯝꯅ ꯑꯉꯥꯡꯗꯨꯗ ꯇꯧꯕꯤꯒꯅꯨꯅꯦ ꯏꯃꯥꯕꯣ ꯂꯝ ꯍꯦꯟꯕꯒꯤ ꯐꯨꯔꯤꯕꯅꯤ ꯂꯝ ꯐꯅ ꯍꯦꯜꯂꯦ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯈꯨꯐꯨꯗꯨꯗꯤ ꯍꯦꯟꯃꯜꯂꯤꯗꯅ ꯀꯩꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯁꯤꯗ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗꯤ ꯐꯠꯇꯦꯅꯦ ꯅꯤꯡꯊꯤꯅ ꯍꯥꯏꯔꯒ ꯂꯣꯏꯅ ꯌꯥꯕꯅꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯏꯃꯥꯕꯨꯡꯅ ꯈꯪꯂꯔꯣꯏ ꯐꯨꯗ ꯌꯥꯗꯗꯨꯅ ꯐꯨꯔꯤꯕꯅꯦ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯃꯥꯒꯤꯅ ꯍꯥꯏꯕꯗ ꯑꯩꯁꯦ ꯆꯣꯛꯄ ꯏꯀꯥꯏꯕ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯂꯥꯡꯒꯣꯟꯕꯗ ꯆꯩꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯃꯨꯛꯁꯨ ꯀꯜꯂꯝꯃꯤ ꯍꯦꯟꯃꯜꯂꯦꯍꯦ ꯅꯆꯥ ꯋꯥꯔꯛꯄꯕꯨ ꯑꯗꯨꯝꯅ ꯇꯧꯕ꯭ꯔꯥ ꯍꯥ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯂꯝꯖꯥꯎ ꯁꯣꯔꯣꯛꯁꯨ ꯃꯊꯣꯡ ꯈꯪꯗꯦ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯪꯕꯣ ꯏꯃꯥꯕꯣ ꯏꯆꯥ ꯋꯥꯔꯛꯆꯕꯅꯤ ꯅꯊꯧ ꯅꯠꯇꯦ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯇꯣꯛꯑꯣ ꯉꯥꯡꯉꯨꯔꯅꯨ ꯌꯥꯔꯦ ꯈꯠꯅꯕ ꯇꯟꯗ꯭ꯔꯣ ꯀꯔꯤ ꯅꯨꯄꯤꯅꯣ ꯑꯁꯤꯕꯣ ꯃꯆꯥꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯕ ꯑꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯦꯗꯅ ꯍꯥꯟꯅꯒꯤꯁꯤꯅ ꯑꯌꯣꯛꯄꯅꯤ ꯁꯤꯅꯤꯗꯅ ꯑꯃꯅ ꯑꯃꯨꯛ ꯑꯁꯤꯕꯨ ꯃꯃꯥ ꯑꯃꯒꯤ ꯂꯤꯆꯠꯂꯣ ꯂꯥꯡꯒꯣꯟꯕꯁꯦ ꯌꯣꯛꯄꯗꯒꯤ ꯃꯆꯥ ꯑꯃꯗꯣ ꯃꯈꯥ ꯇꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗꯤ ꯈꯪꯗꯕ ꯃꯥꯜꯂꯤꯅꯦ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯂꯥꯡꯒꯣꯟꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯁꯦ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯅꯁꯨ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤ ꯍꯥꯏꯕꯗꯨꯅꯤꯗ ꯃꯤꯒꯤ ꯃꯆꯥꯁꯤ ꯃꯃꯥꯗꯨꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯃꯆꯥꯁꯛꯅ ꯌꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯍꯧꯖꯤꯛꯅ ꯑꯁꯨꯛ ꯊꯤꯅ ꯇꯧꯕꯤꯕꯁꯤꯕꯣ ꯑꯃꯅꯁꯨ ꯏꯆꯦ ꯃꯄꯥꯗꯨꯅꯗꯤ ꯑꯗꯨꯝ ꯂꯨꯅ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯣ ꯇꯧꯋꯦ ꯉꯥꯏ ꯃꯄꯥꯗꯨꯗꯤ ꯌꯨꯝꯁꯤꯗ ꯁꯨꯛꯂꯩꯗꯤ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯌꯨꯛ ꯑꯌꯨꯛꯀꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯥꯛ ꯁꯨꯛꯄꯤ ꯄꯤꯖꯗꯦ ꯍꯥꯏ ꯁꯣꯝꯗ ꯌꯨꯝꯗꯅꯤ ꯃꯊꯧ ꯅꯠꯇꯅ ꯃꯊꯧ ꯁꯥꯕꯤ ꯍꯅꯨꯕꯤꯁꯤꯡꯗꯨꯅ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯊꯣꯛꯂꯛꯑꯣ ꯂꯥꯎꯁꯤꯗ ꯂꯥꯛꯑꯣ ꯅꯪꯗ ꯐꯨꯒꯦ ꯅꯪꯗ ꯐꯨꯔꯒꯅꯦ ꯑꯩ ꯄꯦꯜꯂꯗꯕꯅꯦ ꯅꯪꯗ ꯁꯤꯈ꯭ꯔꯣꯅꯦꯍꯦ ꯑꯩꯁꯦ ꯑꯃꯨꯛꯇ ꯏꯪꯅ ꯂꯩꯖꯍꯧꯔꯒꯦꯅꯦ ꯏꯃꯥ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ ꯀꯔꯤꯒꯤ ꯏꯃꯥ ꯀꯅꯥꯒꯤ ꯏꯃꯥꯅꯣ ꯍꯥ ꯑꯩꯕꯨ ꯅꯪꯒꯤ ꯅꯃꯥꯔꯣ ꯅꯪꯗꯤꯅꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯅ ꯃꯤꯅꯥꯏ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯒꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯅꯪꯗ ꯆꯠꯈ꯭ꯔꯣꯅꯦ ꯁꯤꯒꯦꯔ ꯆꯪꯒꯦꯔꯥ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯅꯪꯒꯤ ꯍꯥꯀꯟꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯕꯨ ꯉꯥꯡꯍꯟꯖꯍꯟꯕ ꯅꯪ ꯑꯌꯨꯛꯅꯤ ꯂꯥꯡꯒꯣꯟꯕꯗꯣ ꯃꯃꯥꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯃꯨ ꯍꯥꯏꯗꯨꯅ ꯂꯨꯝꯂꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯗꯅꯦ ꯑꯊꯨ ꯑꯀꯥꯏ ꯅꯪꯕ ꯍꯥꯏꯕꯁꯦ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯏꯃꯣꯟ ꯃꯣꯟꯗꯅ ꯀꯔꯤꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯕ ꯃꯁꯤ ꯍꯩ ꯂꯥꯡꯒꯣꯟꯕ ꯅꯪ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯏꯃꯥ ꯊꯥꯡꯗꯣꯔꯛꯑꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯒꯣꯟꯕꯅ ꯏꯁꯤꯡ ꯑꯗꯨ ꯊꯥꯡꯗꯣꯔꯛꯄꯗ ꯊꯥꯗꯗꯨꯅ ꯃꯈꯣꯡ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯃꯤ ꯏꯃꯥ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦ ꯁꯥꯏꯌꯦ ꯏꯃꯥ ꯁꯥꯏꯌꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥ ꯏꯁꯤꯡꯁꯦ ꯑꯃꯨꯛ ꯍꯩꯖꯤꯜꯂ ꯃꯥꯜꯂꯤꯅꯦ ꯍꯣ ꯏꯕꯨꯡꯉꯣ
ꯁꯤꯍꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯣ ꯑꯩꯗꯤꯅꯦ ꯊꯕꯛ ꯆꯠꯀꯗꯕꯅꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗꯅꯦ ꯀꯩꯅꯣꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯃꯥꯒꯤꯗꯤꯅꯦ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯈꯛꯇꯅꯤ ꯃꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯁꯤꯗꯤ ꯏꯔꯨꯒꯂꯨꯗꯅ ꯆꯠꯂꯒꯦꯗ ꯑꯗꯨꯝ ꯍꯩꯁ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯐꯨꯠꯂꯝꯒꯦꯗ ꯃꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯍꯩꯖꯤꯟꯕꯒꯤ ꯃꯩꯁꯥ ꯈꯥꯡꯂꯤꯕ ꯂꯥꯡꯑꯣꯟꯕꯗ ꯑꯃꯨꯛꯁꯨ ꯐꯨꯕꯤꯔꯝꯃꯤ ꯐꯠꯇꯕ ꯃꯤ ꯂꯥꯏꯅ ꯄꯥꯝꯗꯦ ꯍꯥꯏꯗꯣ ꯅꯪꯁꯤ ꯇꯧꯔꯦ ngasi di thabak aruba ma chakada bale haidana haibasibu ai ki thabakse nang na kaina basiliba natro nang ha ima ai thangdarakpada soiki bane hayeng kai yeng ga tawrage khumbadi yam hayeba nang ha nasin khumbadi takna de thabak ama tawbadana nongmada soidaba yaude nang ngasi ani yum dai halakpadane yum sida leirambada ai ufate hainu hatokadabani yengu nang langon badong ngasi di mamagi wahe aduda mahak makhatana yum aduda leiba pamdre mama sakhibaga yum adu thadokduna laklami mana sum lakpada chinga ama yoraklami nakanda leiriba chinga aduda nupa kharasu singchali chawbana ida hingba siwaine nungaiba amana pangnung hek manungaiba awaba amana wadun ta leiba chahi 13 hairakpadagi singchanbase chalaklabane adubo tungsin mangambadi laradana konaba kawba leite amana amu khangre deida punsi se asumna sum hingadabase wasu walida hayeng aikhoi gi saduna amu aikhoi gi mohor sinduna aikhoi gum thabak suawni khanbada aidi tanbu talida amana amu aduni ne aikhoi na makhoi gi ka hena tungsin biduna thamba ngamba sunate do chakhum se mai mutana ba hotna bada amana itaw ada anga mala ini chawbana herai taw nang so onthok pa asuk sangkhra lamhang mayam se lalaga kaidagi angang no laktoino mani dei da amta di yengo makhoi sengdo mamanaba aduna angang ama lae hairiba maikai duda pulap leithorak tuna yenglei chawbadi angang adu bu ubada makoktagi na makhong phawba tu chungkhiba khangaude masinda su tapna soli karino angang asibu ubada aingonda phawriba ihulasibo asumna makhoi na angang adu puduna halaklami halakpagi lambida angang aduda wa hangbada khangle chawbuna angang adubu magi machani haiba langwan babu magi mayumda puraklami langwan bagi masada tari badakfam mafam adu ubada mama mapa mabokti thamoi kaiba haibadu oirami mama thoinuna masagi asokpa adubusu mamitagi mapita na hidak taibiri somda thombana su thoinubu kana ngangli angang do nangna fangnaba thirakadabani phattabi nachabu nusiba khangdabi nangbo karama makhangi mino umangda leiba saujik phawba macha nusiba khange kaino aingonda sum taina biriba sibo angang dubo aina manghankhibro masana mafam sida lainingdra haidana chachakhiba natro sigera changera mana thokpa ai ma kanano khangde thomba khangaude magi nupi mamaida khupangna tharaklami aduk chakhotabuwa namitagi napi kangdan lelambana punsidu angang aduna nungaiba pikhibani haibasi nang khangdrena minungsi leitabi piklibi ichaduna kaidana leiramgadaba kari chaduna lelamgani haibasu khanba ngamdaba kaisu leitaba magi damak nang ngasi aibo khupangna tharaba natro ha kari gi kaisu leitaba ha kari gumba ichaduna phatanungda thokpada nang khupangna thabada nate nang ado thangna kakadabani khanguno thomba masabu thiba yaba thiri adubu phangba ko balaitre namit kharani gi matongni ibelegi mane sakhina langon babu magi asengba mama mapagi manakta leire haina pau piraklami pau hekta baga thomba masabu lobolaklami matamduda langon bagi poksaba mama thoinu mapa chawba amadi mabuklatana yamna thina nganglakhi angang adu supiraklamde asumna matam kharadi haukhre ibelega thombaga gi marisu ahongbana pik thale makhoi mapa thabak chatpada nongmada chakchaduna chate haksang do loina soksele ngasidi chakse khara chabikro ai chaningde char namana chadum chathokminaro adugane ai thinglakani kaina mapa nang handak tarukliba maongsibo akhoi mapana asumna sum tawraga akhoi kamaina hingdoino nangso nangi apama maongdu hingo maduda ai kaishu thingde aiso aina pamjaba maongda ai hingani masida nangna wayamna ngangpagi darka oide maduba hekta yamba waro
ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯏꯆꯥ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕ ꯃꯇꯝꯂꯣ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯦ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯑꯁꯤꯕꯣ ꯃꯇꯨ ꯃꯆꯥꯒꯤ ꯃꯆꯦꯠ ꯑꯃꯠꯇ ꯈꯟꯕ ꯅꯠꯇꯦ ꯑꯌꯣꯛꯄ ꯃꯆꯥꯗꯨ ꯈꯛꯇꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯀꯔꯤ ꯑꯔꯣꯟꯕ ꯃꯔꯤꯕꯨ ꯂꯩꯅꯕꯅꯣ ꯈꯪꯗꯦ ꯅꯣꯡꯃꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯁꯟ ꯁꯥꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯔꯤꯉꯩ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯀꯥꯎꯔꯨꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯔꯤꯕ ꯑꯄꯤꯛꯄ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯇꯝꯂꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯏꯕꯦꯂꯩꯗꯤ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ ꯏꯕꯦꯂꯩ ꯇꯥꯕ꯭ꯔꯣ ꯁꯦ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯏꯕꯦꯂꯩꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯝꯃꯣ ꯑꯩ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯊꯣꯡꯕ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯂꯧꯈꯠꯂꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯝꯂꯦ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯏꯕꯦꯂꯩ ꯀꯞꯂꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯏꯆꯥꯅ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕꯁꯤꯕꯣ ꯏꯃꯥꯗꯤ ꯃꯥꯡꯂꯦ ꯏꯃꯥꯕꯨ ꯏꯆꯥ ꯎꯗꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯕ ꯉꯝꯗꯣꯏꯅꯣ ꯍꯧꯒꯠꯂꯣ ꯁꯦ ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯁꯈꯤꯅ ꯌꯥꯔꯤꯗꯣ ꯏꯅꯦꯒꯤ ꯏꯕꯦꯝꯃ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯇꯣꯛꯂꯣꯕꯁꯦ ꯏꯅꯦꯗꯣ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯍꯟꯈꯤꯅꯣ ꯁꯦ ꯏꯆꯥꯁꯦ ꯑꯝꯇ ꯈꯥꯝꯕꯤꯌꯣ ꯁꯦ ꯑꯝꯇ ꯈꯥꯝꯕꯤꯌꯣꯕ ꯑꯩ ꯏꯆꯥ ꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯇꯣꯛꯂꯣꯅꯦ ꯅꯪꯕꯣ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯃꯕꯅꯤ ꯍꯥꯏꯅ ꯈꯔꯁꯨ ꯈꯟꯗꯣꯛꯂꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯏꯆꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯏꯅꯦꯇꯣꯟ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯣ ꯑꯩ ꯏꯆꯥꯕꯨ ꯎꯅꯤꯡꯉꯦ ꯏꯆꯥ ꯄꯤꯌꯣ ꯑꯩ ꯏꯆꯥꯕꯨ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯑꯩ ꯉꯝꯃꯣꯏꯌꯦ ꯏꯕꯦꯂꯩꯗꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯣꯡꯕꯅꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯁꯦꯟꯅꯕꯗ ꯇꯥꯔꯝꯃꯤ ꯏꯕꯦꯂꯩꯗꯨ ꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯆꯥꯕꯨ ꯂꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯋꯥꯟꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯂꯥꯡꯋꯥꯟꯕꯗꯣ ꯃꯌꯥꯝꯕ ꯑꯅꯤꯒ ꯁꯨꯃꯥꯡꯗ ꯍꯔꯥꯎꯅ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯃꯃꯥ ꯏꯕꯦꯂꯩ ꯂꯥꯛꯄ ꯎꯕꯗ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯈꯤꯔꯝꯃꯤ ꯂꯥꯡꯋꯥꯟꯕ ꯏꯃꯥꯒꯤ ꯂꯥꯡꯋꯥꯟꯕ ꯂꯥꯛꯑꯣ ꯏꯃꯥ ꯂꯥꯛꯑꯦ ꯏꯃꯥꯒ ꯌꯨꯝꯗ ꯆꯠꯂꯁꯦ ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯥꯛꯑꯣ ꯊꯣꯏꯅꯨꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯌꯨꯝꯁꯤꯗ ꯂꯦꯡꯕꯤꯔꯛꯄꯕꯨ ꯀꯩ ꯍꯪꯕꯤꯒꯗꯕ ꯑꯩ ꯏꯆꯥ ꯂꯥꯡꯋꯥꯟꯕꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯦ ꯏꯆꯥꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛꯇꯗꯤ ꯁꯤꯟꯅꯕꯤꯌꯣ ꯏꯅꯦ ꯁꯣꯝꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯦ ꯋꯥꯈꯜ ꯈꯔ ꯆꯣꯏꯔꯕ ꯃꯥꯜꯂꯤ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯆꯣꯏꯕ ꯅꯨꯄꯤꯁꯤꯗꯤ ꯏꯃꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯃꯄꯥꯟ ꯊꯣꯛꯍꯟꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯆꯥꯁꯨ ꯂꯩꯇꯦ ꯂꯥꯡꯋꯥꯟꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯅꯈꯣꯏꯒꯤ ꯅꯠꯇꯦ ꯑꯩꯅ ꯏꯊꯥꯗ ꯄꯝꯗꯨꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄꯅꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯁꯥ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯠꯇ ꯎꯕ ꯐꯪꯗꯅ ꯂꯩꯔꯝꯂꯤꯕꯗꯣ ꯅꯪꯒꯤ ꯑꯋꯥꯕ ꯎꯕꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥꯗꯨ ꯈꯪꯕꯒꯤ ꯑꯩꯅ ꯏꯆꯥꯕꯨ ꯅꯐꯝꯗ ꯁꯤꯟꯅꯈꯤꯕꯅꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕ ꯖꯤꯕꯅꯤ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯗꯨꯛ ꯊꯤꯅ ꯑꯣꯠꯄ ꯅꯩꯕ ꯅꯪꯕꯨ ꯃꯃꯥꯔꯣ ꯊꯣꯏꯅꯣ ꯏꯆꯦ ꯂꯥꯜꯂꯦ ꯑꯩ ꯂꯥꯜꯂꯦ ꯏꯆꯥ ꯂꯥꯡꯋꯥꯟꯕꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛꯇꯗꯤ ꯁꯤꯟꯅꯕꯤꯌꯣ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯁꯤꯟꯅꯔꯔꯣꯏ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯁꯥ ꯅꯪꯒꯤ ꯅꯅꯥꯛꯇꯁꯨ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯝꯂꯔꯣꯏ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥ ꯂꯥꯛꯂꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯌా ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ ꯃꯤꯒꯤ ꯊꯋꯥꯏꯟꯁꯤꯟ ꯂꯧꯔꯨꯕꯅ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯇꯧꯖꯔꯨꯕꯗ ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯃꯛꯁꯨ ꯏꯐꯝꯗꯒꯤ ꯂꯣꯏꯅ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯑꯁꯥ ꯑꯃ ꯄꯤꯔꯛꯈꯤꯕ ꯏꯆꯥꯕꯨ ꯑꯩꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯤꯔꯥꯏꯔꯨꯕꯒꯤ ꯃꯍꯩꯅꯦ ꯑꯩꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯀꯅꯥꯒꯤ ꯏꯆꯥ ꯁ꯭ꯋꯥꯏꯗ ꯅꯪꯒꯤ ꯅꯇꯥꯇꯣ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯅꯨ
ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯒ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯠꯂꯝꯕꯗꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯁꯤꯅ ꯀꯥꯏꯗ ꯆꯠꯂꯝꯒꯅꯤ, ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ? ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯇ ꯈꯟꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕ ꯅꯪꯅ ꯍꯧꯖꯤꯛꯇ ꯅꯐꯝꯗꯒꯤ ꯅꯆꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯤꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯃꯃꯥ ꯁꯥꯒꯦ ꯈꯟꯒꯅꯨ꯫ ꯏꯕꯦꯂꯩꯗꯨ ꯃꯆꯥꯒꯤ ꯃꯁꯛꯇꯨ ꯑꯃꯨꯛꯇ ꯌꯦꯡꯖꯈꯤꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯊꯣꯏꯅꯨꯅ ꯌꯥꯔꯛꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯤ ꯃꯁꯥꯒꯤꯗ ꯈꯟꯕꯤ ꯏꯕꯦꯂꯩ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯅ ꯑꯗꯨꯃꯛ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫